Asian Games gold medalist Dingku negative Oiduna Mayumda Hankhre. Nupa ama Thangna Thillaga sire mihat pani haiba mioi phare. Ngasi ayuk pung tara rom taba matamda Lamphel police station gi manung chanba laifam khunong mayai lekai da nupa ama na mioi ama Thangna Thillaga laikidre. Thangna thilamba mihat pani haiba mioi adu Lamphel police na fare haide. Laikidraba mioi adu gi maming Thoksom Uma Chandra chahi kuntraga mari apokpa laikidraba tomba kawe. Laifam khunong mayai lekai dagini mahakpu Thangna thinbani haiba police na farba mioi adugi maming na nongthongbam Haridas sahi yankai manga Elias Rambo kawe. Khurai lairik yengbam laikai salam lairik tagini haire. Loina na topa paw amada Chief Minister Delhi dagi halakle airport ta mahaki swab test tawkhre. Mamang tha June kunthra da akhanaba charter flight amada Delhi gi damak Imphal thadokhiba Manipur gi Chief Minister N Biren ngasi nungthil pung ani makai tabada charter flight amada Imphal International Airport ta thunglare. Chief Minister na Imphal International Airport ta hek thunglavaga Jenims Hospital gi maikai dagi ambulance ani thaduna protocol gi matung inna CM amasung mahakaloina na Delhi da chatluba mioi sing swab sample laukhi. Swab sample laukiba singi manungda CMgi Delhi khongset asida loina khiba Sagolban Kendra gi MLA RK Imo Manipur gi Chief Secretary Dr. J Suresh Babu CMgi PRO amadi atai PSO ni hairi swab test ki result phangbagi matam asi pung amadagi na pung ama makai sangi result phangdriba phawba Chief Minister amasung mahakaloina na Delhi dagi halakhiba mioi sing Imphal International Airport ta ngai duna leikhi.